ꯍꯦꯛ ꯁꯪꯂꯛꯄꯒ ꯃꯅꯨꯡꯗꯗꯤ ꯁꯪꯁꯥꯔ ꯑꯃ ꯇꯧꯔꯝꯂꯦ꯫ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯂꯩꯕꯗꯨꯗ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯤ ꯃꯁꯥꯁꯤꯡꯗꯨ ꯏꯔꯥꯡꯅ ꯌꯣꯝꯂꯦ, ꯆꯥꯅ ꯊꯛꯅꯕ ꯄꯥꯏꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯄꯪꯆꯠꯇ ꯆꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯏꯔꯥꯡꯗꯨ ꯈꯪꯕꯅ ꯇꯣꯝꯕꯤꯗꯤ ꯔꯥꯖꯕꯤꯔꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯕꯤꯔꯁꯨ ꯃꯇꯧꯗꯨꯗ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯅꯤꯁꯤ ꯀꯣꯏꯅꯗꯦ ꯍꯥꯏꯕꯇ ꯉꯥꯏꯔꯕꯅꯤ, ꯃꯦꯁꯦꯖꯇ ꯋꯥ ꯂꯣꯏꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡꯁꯤꯡꯗꯣ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯃꯣꯏꯗ ꯂꯣꯟꯅ ꯇꯧꯕ ꯏꯔꯥꯡꯅꯤꯅ ꯀꯅꯥꯁꯨ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯅꯗꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯤꯕ ꯐꯝꯐꯝꯁꯤꯡꯗꯨꯗ ꯐꯝꯂꯤ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯇꯟꯖꯥ ꯐꯪꯕꯒ ꯃꯅꯥꯎꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯂꯛꯏ꯫ ꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯆꯠꯈꯤ꯫ ꯄꯥꯔꯊꯥꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯐꯝꯂꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯠꯁꯅꯥꯗꯣ ꯇ꯭ꯔꯦ ꯑꯃꯗ ꯃꯁꯥ ꯅꯥꯟꯕ ꯀꯞꯁꯤꯡꯗꯨꯗ ꯆꯥꯗꯨ ꯍꯩꯔꯒ ꯄꯨꯊꯣꯔꯛꯂꯤ꯫ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯃꯤꯠꯁꯅꯥ ꯎꯕꯗ ꯀꯧꯔꯛꯏ꯫ ꯆꯦ ꯃꯤꯠꯁꯅꯥ, ꯀꯅꯥꯒꯤ ꯆꯥꯅꯣ? ꯑꯥꯗ ꯐꯝꯃꯤꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯡꯁꯤꯒꯤꯔꯣ? ꯃꯥꯅꯤ, ꯀꯩꯒꯤꯅꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯄꯤꯔꯨꯔꯒꯦ, ꯅꯪ ꯄꯣꯊꯥꯖꯧꯔꯣ꯫ ꯃꯤꯠꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯌꯥꯔꯦ, ꯅꯣꯏ ꯑꯗꯨꯝ ꯄꯣꯊꯥꯔꯨꯔꯣ꯫ ꯏꯁ ꯆꯦ ꯃꯤꯠꯁꯅꯥ, ꯅꯪꯁꯨ ꯐꯠꯇꯦꯍꯦ, ꯑꯗꯨꯗꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯂꯧꯕꯤꯔꯛꯑꯣ꯫ ꯃꯤꯠꯁꯅꯥꯗꯨ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯊꯩꯗꯣꯛꯇꯦ, ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯩꯁꯥꯕꯤꯗꯣ ꯍꯔꯥꯎꯅ, ꯑꯌꯥ, ꯑꯁꯦꯡꯕꯩ ꯂꯧꯕꯤꯔꯛꯀꯦ ꯍꯥꯏꯔꯣ? ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ, ꯑꯗꯨꯕꯨꯔꯣ ꯑꯃ ꯁꯟꯒ꯭ꯂꯥꯁ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯎꯞꯄ, ꯃꯦꯟꯁꯠ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯂꯤꯠꯄꯁꯦ, ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯁꯦ꯫ ꯀꯅꯥ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯉꯝꯕꯨꯅꯤ꯫ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯨꯅ ꯃꯤꯠꯁꯅꯥꯗꯣ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯗꯨꯅ, ꯑꯗꯨꯒ ꯆꯦ ꯃꯤꯠꯁꯅꯥ, ꯑꯩꯒꯤꯁꯤꯅ ꯐꯔꯒꯤ ꯖꯦꯀꯦꯠ ꯋꯥꯏꯠ ꯀꯂꯔꯒꯤ ꯂꯤꯠꯄ, ꯃꯌꯥꯝꯗꯩ ꯈ꯭ꯋꯥꯏꯗꯩ ꯋꯥꯡꯕ ꯌꯥꯝ ꯅꯥꯞꯄꯁꯦ, ꯑꯁꯤꯅ ꯑꯩꯒꯤ, ꯁꯣꯏꯗꯅ ꯂꯧꯕꯤꯔꯛꯑꯣꯀꯣ ꯆꯦꯅ꯫ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯥꯔꯊꯥꯕꯨꯅꯤ꯫ ꯃꯤꯠꯁꯅꯥꯗꯣ ꯀꯩꯁꯨ ꯈꯨꯝꯂꯝꯗ꯭ꯔꯦ, ꯃꯐꯝꯗꯨꯗꯒꯤ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ, ꯀꯩꯅꯣ ꯆꯦ ꯃꯤꯠꯁꯅꯥꯁꯤꯕꯣ, ꯂꯧꯕꯤꯔꯛꯇꯧꯕ ꯃꯥꯜꯂꯝꯃꯒ ꯀꯩꯝ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯗꯨꯅ, ꯑꯁ ꯌꯥꯔꯦꯁꯦ, ꯍꯣꯔꯦꯟ ꯍꯦꯛꯇ ꯑꯦꯛꯇꯤꯡ ꯀꯥꯞꯁꯜꯂ ꯂꯣꯏꯔꯦ, ꯆꯦ ꯌꯥꯏꯁꯨꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯖꯥꯠꯂꯣ, ꯑꯁ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯈꯠꯂꯤ ꯈꯠꯂꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯤꯠꯁꯅꯥꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯆꯥꯗꯣ ꯃꯊꯪ ꯃꯊꯪ ꯄꯤ꯫ ꯂꯣꯏꯉꯝꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯞꯇꯨ ꯇꯥ ꯄꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯃꯤ꯫ ꯂꯣꯏꯉꯝ ꯉꯛꯅ, ꯂꯥꯛꯄꯒ ꯆꯥꯒꯁꯦ ꯂꯥꯛꯇꯅ ꯂꯪꯉꯤꯅꯦ꯫ ꯃꯤꯠꯁꯅꯥꯗꯨ ꯁꯥꯎꯅ, ꯑꯩꯅ ꯀꯥꯏꯗ ꯂꯥꯛꯇꯅ ꯂꯪꯉꯤꯕ? ꯂꯪꯉꯤꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯇꯧꯗꯕ ꯊꯕꯛꯇꯅꯦ ꯀꯤꯠ ꯅꯝꯃꯛꯀꯅꯨ, ꯅꯁꯛꯇꯨꯒ ꯆꯥꯁꯦ ꯊꯛꯑꯒꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯌꯥꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ, ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯖꯤꯟꯅꯩ꯫ ꯂꯣꯏꯉꯝ ꯅꯣꯛꯇꯨꯅ, ꯆꯠꯈ꯭ꯔꯣ ꯀꯥꯏꯅ, ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯗꯅꯅꯣ ꯑꯣꯗꯔꯒ ꯇꯧꯊꯔꯛꯏꯁꯦ? ꯅꯣꯏ ꯕꯥꯖꯤ ꯑꯣꯏꯔꯤꯌꯦ, ꯅꯣꯏ ꯄꯤꯇꯥꯗꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯁꯨꯅ, ꯀꯩꯅꯣ ꯃꯤꯠꯁꯅꯥ, ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯏꯁꯦ ꯌꯥꯎꯔꯨ ꯂꯥꯛꯑꯣ꯫ ꯃꯤꯠꯁꯅꯥꯗꯨ ꯆꯠꯅ ꯆꯠꯅ, ꯑꯩ ꯑꯆꯥꯄꯣꯠ ꯄꯨꯔꯛꯀꯦ, ꯑꯩꯅ ꯊꯣꯔꯛꯄꯗꯅꯦ ꯆꯥ ꯊꯛꯄ ꯂꯣꯏꯍꯜꯂꯝꯃꯣ, ꯑꯗꯨꯒ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯗꯣꯛꯈꯣꯀꯣ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯍꯜꯂꯗꯤ ꯅꯪꯁꯨ ꯗꯦꯕꯗꯥꯁꯤ ꯁꯥꯖꯍꯧꯖꯅꯤ꯫ ꯃꯥꯏ ꯊꯣꯛꯄ ꯂꯥꯎꯔꯝꯃꯒ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯍꯧꯔꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯇꯦꯛ ꯇꯦꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯌꯦꯡ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛꯇꯣ ꯉꯁꯤ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ꯫ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯅꯔꯝꯕ ꯂꯨꯍꯣꯡꯕꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦ꯫ ꯌꯨꯝꯗ ꯊꯕꯛ ꯊꯣꯛꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ꯫ ꯑꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯁꯥꯕ ꯇꯣꯏꯅ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯗ ꯌꯥꯏꯁꯨ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯂꯤ꯫ ꯃꯔꯤ ꯃꯇꯥ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯄ ꯂꯦꯛꯇꯨꯅ ꯂꯩꯕꯅ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯃꯤ꯫ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯄꯥꯔꯊꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯔꯤꯡ ꯑꯅꯤꯔꯛ ꯐꯥꯅ ꯆꯠꯇ꯭ꯔꯤ, ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯁꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯌꯥꯏꯁꯨ ꯅꯣꯛꯂꯒ, ꯔꯤꯡꯗꯣ ꯑꯅꯤꯔꯛ ꯁꯨꯅꯗꯤ ꯆꯠꯍꯜꯂꯨꯗꯅ, ꯅꯪꯒꯤ ꯐꯣꯟ ꯉꯥꯏꯕꯗꯅꯦ ꯁꯤꯗꯧꯔꯁꯤꯗ, ꯔꯤꯡ ꯆꯠꯄꯒꯤ ꯁꯦꯀꯦꯟ ꯐꯥꯗꯕ ꯃꯇꯝꯗꯐꯥꯎ ꯄꯥꯝꯃꯨꯏꯀꯣ꯫ ꯏꯁ ꯃꯈꯨꯠꯇꯒꯤ ꯐꯣꯟ ꯁꯨꯛꯇꯥ ꯊꯥꯗꯕ ꯃꯥꯅ ꯑꯩꯒꯤ ꯐꯣꯟ ꯉꯥꯏꯖꯕꯒ ꯁꯥꯗꯅ, ꯆꯤꯟ ꯊꯤꯕꯒ ꯑꯃꯨꯛ ꯇꯥꯍꯜꯂꯤ꯫ ꯅꯪꯅꯗ ꯈꯪꯕꯤꯗꯕꯅꯤ,
ꯑꯩꯗꯤ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯝ ꯉꯥꯏ ꯉꯔꯥꯡꯁꯨ ꯇꯧꯔꯛꯀꯗ꯭ꯔꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯇꯧꯔꯛꯃꯟꯗꯕꯗꯨꯗ ꯑꯩ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯃꯤꯁ ꯀꯣꯜꯁꯨ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯅꯪ ꯆꯠꯂꯝꯗꯥꯏꯗꯅꯦ ꯉꯁꯤꯗꯤ ꯐꯣꯟ ꯄꯥꯏꯕ ꯁꯪꯉꯔꯣꯏ ꯊꯕꯛ ꯂꯣꯏꯔꯁꯨ ꯋꯥꯔꯅꯤ ꯍꯥꯏꯔꯤꯗꯨꯗꯤ ꯍꯥꯏꯁꯦ ꯁꯤꯗ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯋꯥꯔꯕꯅꯤꯅ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯎꯀꯣ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯪ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ ꯋꯥꯕꯅꯤꯅꯅꯦ ꯆꯥꯛꯀ ꯀꯌꯥ ꯆꯥꯅꯤꯡꯗꯦꯗ ꯑꯗꯣ ꯄꯨꯛꯇꯤ ꯁꯨꯛꯍꯥꯡ ꯍꯥꯡꯒꯟꯗꯦꯗ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏ ꯃꯔꯝ ꯃꯣꯛꯑꯣꯕ ꯃꯁꯛꯁꯤꯒ ꯍꯅꯨꯕꯒ ꯁꯥꯗꯅ ꯍꯅꯨꯕꯒꯤ ꯋꯥ ꯇꯣꯛꯑꯣ ꯏꯕꯥꯅꯤꯁꯨ ꯀꯩꯅꯣꯝꯗꯤ ꯈꯟꯅꯕ ꯌꯥꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯥꯔꯊꯥ ꯀꯟꯇꯛꯅ ꯍꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯃꯦ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯕꯁꯤꯕꯣ ꯏꯆꯦꯅ ꯂꯥꯡꯕꯗ ꯎꯔꯒ ꯅꯪꯁꯨ ꯍꯣꯡꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯗꯤ ꯉꯔꯥꯡ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯗꯩꯅꯦ ꯏꯁꯥꯁꯦ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉꯤ ꯏꯆꯦꯒꯤ ꯃꯥꯝꯇꯣꯞ ꯁꯤꯗ꯭ꯔꯤꯉꯩ ꯏꯕꯥꯅꯤꯁꯨ ꯍꯣꯡꯗꯣꯛꯑꯁꯤꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯅꯨꯀꯣ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯏꯆꯦꯁꯦ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯊꯥꯅꯁꯦ ꯃꯩꯐꯨ ꯊꯥꯒꯠꯂꯤꯀꯥꯟꯁꯤꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯀꯌꯥꯝ ꯋꯥꯠꯈꯤꯗꯣꯏꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪꯅ ꯑꯁꯦꯡꯕꯗꯧꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂꯛꯏꯁꯤꯅ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯃꯥꯜꯂꯨꯔꯕꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒꯨꯝꯕꯅꯦ ꯂꯨꯍꯣꯡꯊꯣꯛꯑꯁꯤ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯅꯨꯄꯤ ꯄꯨꯔꯛꯑꯒꯦꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯗꯝꯅꯤ ꯄꯥꯕꯨꯡꯅ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯅꯦꯛ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯏꯃꯥꯅ ꯌꯥꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯀꯩꯝ ꯆꯤꯡꯅꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯆꯥꯛꯐꯣꯛꯅꯦ ꯅꯈꯨꯠꯅ ꯄꯤꯖꯔꯣꯏ ꯆꯥꯃꯁꯅ ꯄꯤꯖꯅꯦꯕ ꯅꯈꯣꯡ ꯂꯩꯕꯥꯛ ꯇꯥꯍꯜꯂꯣꯏ ꯁꯦꯟꯗꯜ ꯑꯗꯨꯝ ꯇꯣꯡꯍꯟꯗꯣꯏꯅꯤ ꯋꯥꯔꯨꯕꯒ ꯀꯥꯎꯔꯤ ꯄꯥꯔꯊꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯁꯨ ꯅꯣꯛꯊꯣꯔꯛꯏ ꯃꯤ ꯇꯥꯈꯤꯗ꯭ꯔꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯅꯣꯛꯏ ꯃꯥꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯌꯥꯔꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯅꯠꯇꯕꯅꯦ ꯑꯇꯣꯞꯄ ꯑꯃ ꯁꯥꯔꯁꯤꯕ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕꯁꯤꯒꯤ ꯃꯊꯥ ꯑꯝꯇ ꯄꯦꯟꯅ ꯁꯥꯈꯤꯒꯦ ꯑꯩ ꯁꯥꯔꯣ ꯍꯌꯦꯡꯐꯥꯎ ꯃꯉꯥꯏꯔꯦ ꯅꯪꯅ ꯁꯥꯒꯦꯅ ꯁꯥꯔꯕꯗ ꯑꯗꯣ ꯅꯪꯕꯨ ꯐꯃꯨꯡꯗꯔꯣꯕ ꯃꯤ ꯂꯥꯡꯕꯒ ꯑꯝꯇ ꯇꯥꯗꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕꯣ ꯇꯨꯝꯅꯔꯝꯃꯅꯤ ꯑꯩꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯄꯥꯔꯊꯥ ꯄꯥꯈꯠꯂꯞ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ ꯑꯍꯤꯡꯕꯁꯤꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯄꯥꯟ ꯂꯩꯌꯣ ꯍꯥꯏꯒꯦ ꯆꯠꯂꯣ ꯃꯅꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯌꯥꯏꯁꯨ ꯇꯞꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯊꯣꯔꯛꯄꯅꯤ ꯃꯅꯨꯡꯗ ꯆꯪꯉꯗꯤ ꯁꯥꯟꯅꯕ ꯐꯪꯉꯔꯣꯏ इतप तपना हैरकलिबा वादुदा अमुकसु nghauri nupado याइसुगी अथोटपा वहाई अमना मागी पोकनिंगसे हेक्ता पेलहल्ली इंग्रा इंगदेदा फी अमा इल्ली ngasiदी थासिसु याम फजै नंग वारी साना था यिंगबसे याम नुंगाई वहाईदुदा पार्थासु फमलंगबदai थोकनावलोमदा मीटिंग थमलई नोंबता यिंगसिलुदे थाबल मागी फजबा अदुबु ngasiदी थोकनावदा फौजलकपा थाबल मंगालदा मासु मीटिंग थमलुरे साबी सानो अनीगी नुंगसी चिलोकनबा मपुंग फानबा मालंगबा माना अंगोबा कर्टेन सिंगदो हाइदोकलगा थाबल मागी मंगालबु मयिक सिंग उहल्लदुना पार्थाबु मालंगदा कौरकपगुम तौई वादी ngang famlambadagi hagolaklaga maso corridor leiriba adomda lai pak chawna leiriba corridor ni leiting kaya na masak phazahali mafamduda mamal tangba chair kaya su thari maso amal lauduna tapna phamtharai mana sum tumil lekhibada yaisuna kaurai tumile di kedorage partha tablapna thabal mangagi fazabase असुक पुनिंग हुरमनी हाइबा खंगदे याइसु मोमोन नोकलगा थासबो यिंगलेई थासमासे मिटना उबा ग्रह मखल अमने अदुबो साहित्य की लोंदा हाइरगदे वखलबो इंहन मंगंबा थमोय कयाबो सुमहलिबा इता थासा हाइबदुने एस्ट्रोफिजिक्स की मरमदा थाससिंग ग्रहसिंग की मरमदा खंगलसु मैते अखोयगी सेमलगा थमलंबा मतमगी खोंगसत्ता तरामरिनी पानबा थासा हाइदुना थमलमलिबसिदा आई सुतुंग इनदुना चटपगुम तौई निनी पानबदा थोरकपा थासा मचेत माना पूर्णिमादगी फजबा ताबा नत्ते अदुबुने आईदी पूर्णिमा नोंमा वाटलिंगे तरामरिनी पानबा थासा मासे अदुकी मति कलकसे
ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯈꯣꯏꯗꯥꯖꯩ ꯑꯔꯦꯞꯄ ꯂꯩꯇꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯅꯤ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞ ꯑꯁꯦ ꯂꯧꯔꯒ ꯑꯩ ꯅꯉꯣꯟꯗ ꯃꯁꯤꯃꯗꯤ ꯍꯥꯏꯖꯔꯤ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯅꯨꯃꯤꯠꯇꯣ 13ꯅꯤ ꯄꯥꯟꯕ ꯊꯥꯁꯤꯅ ꯑꯇꯤꯌꯥꯗ ꯇꯔꯪ ꯇꯔꯪ ꯊꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯍꯟꯁꯤꯀꯣ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯕ ꯉꯝꯗꯦ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯗꯣ ꯇꯞꯅ ꯐꯥꯖꯤꯜꯂꯛꯏ ꯑꯩꯒꯤꯗꯤ ꯊꯥꯁꯤ ꯂꯩꯇꯦ ꯄꯨꯔꯅꯤꯃꯥꯁꯨ ꯈꯪꯗꯦ ꯑꯗꯨꯒ 13ꯅꯤ ꯄꯥꯟꯕ ꯊꯥꯁ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯊꯥꯁ ꯂꯤꯁꯤꯡ ꯊꯣꯛꯂꯕꯁꯨ ꯅꯪꯒꯤ ꯅꯒꯨꯟꯗꯒꯤꯗꯤ ꯊꯥꯁ ꯂꯤꯁꯤꯡꯗꯨꯅ ꯍꯦꯟꯒꯗꯕ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯐꯖꯕꯁꯨ ꯅꯪꯅꯤ ꯑꯊꯤꯕꯁꯨ ꯅꯪꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯌꯦꯛ ꯁꯦꯡꯂꯕ ꯊꯥꯁ ꯑꯃꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯁꯨ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯍꯟꯒꯅꯤ ꯃꯇꯝꯗꯤ ꯑꯣꯏꯅꯤꯡꯕ ꯃꯇꯝꯗ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ 13ꯅꯤ ꯄꯥꯟꯕ ꯊꯥꯁ ꯑꯃꯒꯤ ꯃꯈꯥꯗ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯒꯅꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯁꯨ ꯏꯀꯥꯏꯅ ꯅꯣꯛꯆꯩ ꯑꯗꯨꯒ ꯊꯥꯁ ꯑꯃꯕꯨ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯅꯨꯄꯥ ꯑꯃꯁꯨ ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯊꯃꯣꯏꯗꯨꯗꯒꯤ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯅ ꯊꯥꯁ ꯑꯃꯕꯨ ꯌꯦꯡꯂꯛꯏ ꯃꯔꯣꯜ ꯊꯣꯛꯇꯕ ꯋꯥꯍꯩꯅ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯈꯔ ꯆꯤꯔꯣꯜ ꯇꯧꯔꯛꯄꯒꯨꯝ ꯇꯧꯏ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯃꯇꯧꯗ ꯊꯥꯁ ꯑꯃꯁꯨ ꯏꯀꯥꯏꯅ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯔꯝꯃꯤ ꯍꯌꯦꯡ ꯀꯧꯕ ꯃꯥꯅ ꯉꯁꯤ ꯑꯣꯏꯔꯛꯂꯕꯗ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯝꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯅꯤꯡꯉꯣꯜ ꯃꯥꯁꯨ ꯋꯥꯈꯜ ꯑꯅꯤꯂꯣꯡꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯝ ꯊꯥꯕꯁꯤꯡꯁꯨ ꯍꯜꯂꯛꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯈ꯭ꯔꯦ ꯃꯇꯝ ꯃꯥꯅ ꯂꯦꯞꯄ ꯂꯩꯇ ꯍꯧꯖꯤꯟꯈꯤꯕꯅ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯀꯩꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯈꯨꯠꯍꯩꯕ ꯀꯅꯥꯅ ꯀꯦꯕꯅ ꯃꯇꯝꯗꯨ ꯀꯨꯏꯅ ꯂꯧꯈꯤꯗꯦ ꯑꯗꯨꯕꯨ ꯘꯔꯤꯒꯤ ꯀꯇꯥ ꯃꯥꯅ ꯂꯦꯞꯇꯕꯅ ꯄꯨꯡ 2 ꯇꯥꯈꯤꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯄ ꯃꯇꯝꯅꯤ ꯃꯤꯠꯁꯅ ꯃꯈꯨꯠꯇ ꯍꯦꯌꯔ ꯑꯦꯛꯁꯇꯦꯟꯁꯟ ꯑꯁꯥꯡꯕꯗꯨꯃ ꯄꯥꯏꯔꯒ ꯌꯥꯏꯁꯨꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤ ꯑꯃꯗꯨꯁꯨ ꯂꯩꯗꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯌꯥꯏꯁꯨ ꯑꯉꯥꯡ ꯃꯆꯥꯗꯧ ꯇꯧꯅꯨꯀꯣ ꯁꯝꯁꯦ ꯍꯥꯞꯁꯦ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯑꯩꯕꯨ ꯖꯒꯣꯏ ꯁꯥꯕ ꯆꯠꯇꯣꯏꯔꯣ ꯏꯁꯥꯒꯤ ꯁꯝ ꯑꯁꯨꯛ ꯌꯥꯝ ꯁꯥꯡꯉꯤꯁꯤꯗꯤ ꯏꯀꯥꯏꯖꯦꯀꯣ ꯃꯤ ꯃꯥꯡꯗ ꯅꯪꯉꯣꯟꯗ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯗꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯀꯦꯔꯗꯤꯅꯦ ꯁꯝ ꯁꯥꯡꯕꯅ ꯐꯖꯕꯅꯦ ꯃꯤ ꯍꯣꯔꯦꯟ ꯅꯪꯅ ꯀꯩꯅꯥ ꯄꯨꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯂꯥꯛꯑꯣꯕꯁꯦ ꯁꯝ ꯍꯥꯞꯁꯦꯕ ꯌꯥꯏꯁꯨ ꯆꯞ ꯂꯦꯞꯂꯒ ꯑꯩ ꯏꯀꯥꯏ ꯍꯥꯏꯕꯅꯤꯀꯣ ꯃꯤꯠꯁꯅ ꯁꯣꯏ ꯂꯥꯛꯇꯅ ꯃꯤ ꯃꯃꯥꯡꯗ ꯀꯦꯜꯂꯛꯑꯗꯤ ꯁꯤꯔꯦꯅꯦ ꯑꯩꯗꯤ ꯀꯦꯂꯣꯏꯁꯦ ꯑꯗꯨꯒꯤꯕꯨ ꯁꯝꯐꯥꯕꯤ ꯑꯃꯅꯅꯦ ꯐꯥꯗꯧꯁꯨ ꯅꯠꯇꯦ ꯊꯣꯛ ꯎꯞꯁꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯌꯥꯝ ꯆꯦꯠꯅꯅꯤ ꯅꯪꯅ ꯑꯩ ꯊꯥꯖꯗ꯭ꯔꯁꯨꯅꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁꯁꯤꯗ ꯍꯥꯞꯍꯟꯒꯦ ꯌꯥꯏꯁꯨ ꯁꯨꯛꯂꯒ ꯅꯪꯁꯦ ꯌꯥꯝ ꯇꯜꯂꯤꯗ ꯑꯩꯗꯤ ꯃꯤꯠꯁꯅ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯃꯤ ꯂꯣꯏ ꯂꯣꯏꯅꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅ ꯀꯦꯖꯕ ꯍꯩꯕꯅꯤꯅ ꯐꯩ ꯅꯪꯗꯤ ꯂꯤꯞꯁꯇꯤꯛ ꯐꯥꯎ ꯁꯪꯕ ꯍꯩꯇꯕꯅꯤꯅꯅꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇ ꯀꯦꯍꯟꯗꯣꯏꯅꯤ ꯂꯥꯛꯑꯣ ꯕꯣꯔ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤꯕ ꯅꯪꯒꯤꯁꯨ ꯏꯆꯦꯒꯤꯁꯨ ꯌꯥꯏꯁꯨꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯂꯣꯏꯔꯦ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯅ ꯅꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯦꯡꯕꯗ ꯃꯤꯠ ꯊꯜꯂꯤ ꯃꯆꯥꯕꯨ ꯌꯦꯡꯂꯝꯕ ꯊꯕꯥꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯁꯥꯒꯩ ꯅꯥꯇꯩ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯤ ꯅꯥꯎꯒ ꯇꯣꯝꯕꯤꯒꯗꯤ ꯏꯔꯥꯡꯅ ꯂꯨꯠ-ꯑꯣꯟ ꯌꯧꯈ꯭ꯔꯦ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯁ꯭ꯔꯨꯁꯨ ꯅꯩꯗꯨꯅ ꯂꯩ ꯁꯦꯜꯐꯤ ꯑꯃꯨꯛ ꯇꯧꯏ ꯔꯤꯜꯁ ꯑꯃꯨꯛ ꯅꯝ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯑꯅꯤꯗꯨꯅ ꯉꯁꯥꯏꯗꯒꯤ ꯂꯥꯡꯂꯤ ꯌꯥꯏꯁꯨ ꯎꯗꯕꯗ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ ꯅꯥꯎ ꯇꯣꯝꯕꯤ ꯅꯣꯏ ꯆꯦ ꯌꯥꯏꯗꯨꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯂꯤꯉꯩꯁꯤꯗ ꯌꯥꯍꯧꯅꯕ ꯑꯝꯇ ꯀꯧꯔꯛꯎꯅꯦ ꯂꯣꯏꯔꯦ ꯑꯁ ꯋꯥ ꯌꯥꯝ ꯆꯤꯜꯂꯦ ꯐꯤꯅꯤ ꯀꯥꯏꯅ ꯃꯌꯥꯝꯗꯨ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ ꯏꯜꯂꯤꯕ ꯐꯤꯗꯨ ꯁꯦꯝꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯌꯥꯝꯗꯨ ꯌꯥ ꯀꯥꯔꯦ ꯈ꯭ꯋꯥꯡꯗꯅ ꯑꯉꯥꯡꯕꯒ ꯑꯃꯨꯕꯒ ꯂꯥꯡꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯊꯣꯜꯂꯤ ꯕ꯭ꯂꯥꯎꯁ ꯑꯉꯥꯡꯕ ꯑꯥꯝꯂꯦꯁ ꯑꯃ ꯂꯤꯠꯂꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯏꯅꯐꯤꯗ ꯑꯉꯥꯡꯕ ꯃꯆꯨꯅ ꯃꯄꯥꯜ ꯆꯟꯕ ꯑꯃ ꯏꯜꯂꯤ ꯉꯛꯇꯅ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯤꯡ ꯅꯥꯄꯗꯅ ꯀꯣꯈꯣꯔ ꯅꯥꯏꯅ ꯂꯩꯇꯦꯡꯈ꯭ꯔꯦ ꯆꯥꯎꯔꯞ ꯇꯧꯕ ꯈꯨꯖꯤ ꯑꯃꯃꯝꯅ ꯅꯤꯡꯉꯣꯜꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯕꯨ ꯂꯩꯇꯦꯡꯂꯤ ꯂꯥꯏꯕꯛꯇ ꯆꯟꯗꯜ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯠꯁꯅ ꯆꯤꯝꯕꯥꯜꯗꯅ ꯑꯉꯥꯡꯕ ꯂꯤꯞꯁꯇꯤꯛ
ꯅꯣꯡꯃꯇ ꯁꯦꯝꯂꯨꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯀꯂꯛꯅꯕ ꯁꯕꯥꯟꯅꯤ ꯁꯨꯀꯦ ꯀꯦꯗ꯭ꯔꯕꯁꯨ ꯅꯤꯡꯊꯤꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯠꯁꯦꯝ ꯍꯩꯕ ꯀꯅꯥꯒꯤ ꯃꯈꯨꯠꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯍꯜꯂꯤ ꯈꯨꯠꯁꯦꯝ ꯀꯌꯥꯒꯤ ꯂꯛꯇ ꯈ꯭ꯋꯥꯡ ꯌꯧꯕ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯅꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ ꯑꯉꯥꯡꯕ ꯃꯆꯨꯅ ꯉꯧꯔꯣꯛ ꯉꯧꯕ ꯍꯛꯆꯥꯡꯗ ꯊꯣꯟꯕꯗꯣ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯀꯌꯥꯒꯤ ꯊꯃꯣꯏꯗꯗꯤ ꯈꯠꯅꯍꯧꯕ ꯀꯣꯡꯊꯣꯛꯂꯤ ꯀꯦꯃꯦꯔꯥꯃꯦꯟꯗꯣ ꯇꯔꯪ ꯑꯃꯗ ꯃꯁꯥꯗꯣ ꯂꯩꯁꯤꯜꯂꯛꯂꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯤ ꯃꯉꯣꯟꯗ ꯐꯣꯇꯣꯗꯣ ꯀꯥꯞꯈꯤ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯉꯥꯜꯂꯛꯄ ꯃꯉꯥꯜꯗ ꯃꯌꯥꯝꯗꯣ ꯍꯥꯏꯐꯦꯠ ꯒ꯭ꯌꯥꯟ ꯂꯥꯛꯅꯩ ꯅꯨꯡꯁꯤꯅ ꯍꯨꯛꯇꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯁꯥꯏꯗꯩꯅ ꯉꯥꯏꯔꯝꯃꯤꯅꯤ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯄꯤꯁꯦ ꯌꯥꯍꯧꯅꯕ ꯌꯥꯏꯁꯨ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ ꯆꯪꯁꯤꯜꯂꯛꯏ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯂꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯀꯥꯞꯄ ꯈꯨꯗꯤꯡ ꯃꯤꯠꯁꯅꯥꯗꯣ ꯆꯪꯁꯤꯜꯂꯒ ꯌꯥꯎꯍꯜꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯒꯤ ꯇꯣꯉꯥꯟꯅꯁꯨ ꯀꯥꯞꯂꯤ ꯃꯆꯤ ꯆꯠꯈꯤꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗꯗꯤ ꯀꯞꯂꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯒꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯃꯥꯏꯊꯣꯡꯗꯨ ꯎꯠꯊꯣꯛꯅꯈꯤꯗ꯭ꯔꯦ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯗꯤ ꯐꯣꯇꯣ ꯀꯥꯞꯂꯤꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯃꯌꯥꯝ ꯀꯥꯞꯄ ꯁꯥꯗꯨꯅ ꯌꯥꯏꯁꯨꯒꯤ ꯃꯊꯟꯇꯒꯤ ꯐꯣꯇꯣꯗꯨ ꯂꯣꯟꯅ ꯂꯣꯟꯅ ꯀꯥꯞꯄꯤ ꯃꯃꯤꯠꯇꯨꯅꯁꯨ ꯌꯥꯏꯁꯨꯕꯨ ꯌꯦꯡꯕ ꯂꯦꯞꯇꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯔꯥꯡ ꯈꯪꯕ ꯃꯤꯠꯁꯅꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯙꯣꯜ ꯕꯦꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯞꯇꯛꯅ ꯇꯥꯔꯛꯏ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯅꯤꯉꯣꯜꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯩꯔꯔꯦ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯕꯣꯔ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯆꯦꯟꯊꯣꯛꯅꯈꯤ ꯅꯨꯡꯁꯤꯗꯤ ꯃꯁꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯌꯥꯏꯁꯨꯗꯣ ꯃꯄꯥꯟꯗꯗꯤ ꯊꯣꯛꯇꯅ ꯊꯣꯡꯅꯥꯎꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡꯅꯥꯎꯗꯒꯤ ꯊꯝꯂꯛꯄ ꯃꯤꯠꯌꯦꯡꯅ ꯒꯦꯠꯇ ꯇꯧꯔꯤꯕꯗꯣ ꯐꯖꯅ ꯎꯕ ꯐꯪꯂꯤ ꯅꯤꯉꯣꯜ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯕꯣꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯕꯣꯔꯗ ꯃꯤꯠꯌꯦꯡ ꯊꯝꯗ꯭ꯔꯤꯉꯩ ꯅꯥꯀꯟ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕ ꯃꯍꯥꯛꯅ ꯃꯤꯠꯌꯦꯡ ꯑꯗꯣ ꯊꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯂꯤꯃꯤꯗ ꯄꯥꯈꯪ ꯅꯪꯁꯦ ꯑꯉꯧꯕ ꯃꯆꯨꯒꯤ ꯄꯨꯝꯌꯥꯠꯇ ꯑꯃꯨꯕꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟꯍꯜꯂꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯦꯡꯉꯥꯟ ꯐꯤ ꯑꯗꯨꯁꯨ ꯐꯖꯅ ꯂꯩꯇꯦꯡꯉꯤ ꯐꯩꯖꯣꯝꯒꯤ ꯀꯨꯟꯖꯥꯗꯨꯁꯨ ꯃꯊꯨꯞ ꯅꯥꯏꯅ ꯇꯥꯔꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗꯤ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯃꯥꯕꯨ ꯎꯕꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯕꯣꯔꯗꯨꯒꯤ ꯃꯒꯨꯟ ꯃꯥꯡꯕꯒꯨꯝ ꯇꯧꯏ ꯕꯣꯔ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯗ ꯎꯔꯒ ꯌꯥꯏꯁꯨ ꯃꯉꯣꯟ ꯅꯣꯛꯆꯩ ꯕꯣꯔ ꯑꯣꯛꯄꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯇꯥꯎ ꯑꯍꯨꯝꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯂꯣꯏꯉꯝꯅ ꯀꯔꯤꯅꯣ ꯈꯣꯏꯗꯒ ꯍꯥꯏꯔꯝꯗꯈꯩ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅ ꯄꯥꯔꯊꯥꯅ ꯕꯣꯔ ꯑꯣꯛꯄ ꯌꯦꯡꯉꯨꯕꯅꯦ ꯀꯔꯤ ꯈꯪꯗꯅ ꯕꯣꯔ ꯑꯣꯛꯄ ꯀꯥꯏꯅ ꯅꯪꯗꯧꯅ ꯉꯥꯎꯗꯦ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯔꯤꯗꯨꯁꯨ ꯆꯪꯉꯛꯏ ꯒꯦꯠ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯄꯥꯔꯊꯥꯗꯣ ꯂꯦꯞꯇꯛ ꯇꯧꯏ ꯑꯍꯨꯝꯗꯨꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯈꯤ ꯉꯁꯥꯏ ꯕꯣꯔꯅ ꯂꯦꯞꯂꯝꯕ ꯃꯄꯥꯗꯣ ꯆꯞ ꯆꯥꯅ ꯂꯦꯞꯂꯒ ꯄꯥꯔꯊꯥꯗꯣ ꯃꯊꯃꯣꯏꯗ ꯋꯥꯈꯜ ꯈꯜꯂꯛꯏ ꯂꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯣ ꯉꯁꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯐꯝꯁꯤꯗ ꯅꯁꯨꯕꯨꯁꯨ ꯕꯣꯔ ꯑꯃ ꯑꯣꯏꯅ ꯂꯦꯞꯄ ꯐꯪꯍꯟꯕꯤꯌꯨꯀꯣ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯈꯣꯡ ꯊꯥꯡꯕ ꯍꯧꯒꯦ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯈꯤꯡꯂꯛꯄꯗ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂ ꯌꯦꯡꯉꯤ ꯃꯤꯠꯁꯅꯥꯒꯤꯅꯤ ꯃꯦꯁꯦꯖꯅꯤ ꯐꯣꯇꯣ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯅꯣ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯅ ꯗꯥꯎꯟꯂꯣꯗ ꯇꯧꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯦ ꯐꯣꯇꯣꯗꯨ ꯉꯁꯥꯏ ꯌꯥꯏꯁꯨꯅ ꯊꯣꯡꯅꯥꯎꯗ ꯂꯦꯞꯂꯤꯉꯩ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯅ ꯂꯣꯟꯅ ꯀꯥꯞꯂꯤꯕꯗꯣ ꯃꯤꯠꯁꯅꯥꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯐꯣꯇೋ ꯑꯃꯨꯛ ꯅꯝꯍꯧꯕꯅꯤ ꯃꯦꯁꯦꯖꯇꯅ ꯑꯁꯨꯝꯅ ꯏꯔꯛꯂꯤ ꯌꯥꯍꯧ ꯊꯦꯡꯕ ꯁꯦꯟꯗ꯭ꯔꯥꯡ ꯂꯥꯎꯔꯤ ꯃꯔꯨ ꯆꯥꯖꯅꯤ ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯅꯇꯨ ꯂꯩꯃ ꯀꯥꯡꯀꯣꯛ ꯄꯥꯔꯊꯥ ꯈꯨꯗꯛꯇ ꯌꯥꯏꯁꯨꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯃꯗꯨꯁꯨ ꯇꯥꯗꯕꯅꯔꯥ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯁꯤꯜꯂꯤ ꯑꯃꯨꯛꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯟꯗꯛꯁꯨ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯈ꯭ꯔꯣꯛ ꯈꯣꯠꯂꯤ ꯏꯁꯧꯁꯨ ꯂꯥꯡꯉꯤ ꯉꯁꯥꯏ ꯑꯌꯨꯛꯇꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦꯗꯤ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯒꯤ ꯏꯔꯥꯡ ꯇꯧꯅꯗꯅ ꯂꯩꯕꯩꯅꯦꯕ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯀꯦꯃꯦꯔꯥꯃꯦꯟꯒ ꯂꯣꯏ ꯐꯨꯗꯠꯂꯨꯅꯤꯀꯣ ꯇꯞ ꯇꯥꯏꯅ ꯐꯩ ꯑꯃꯨꯛꯀ ꯇꯧꯈꯤꯒꯦꯕ ꯍꯟꯗꯛꯃꯨꯛꯀ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯅꯪꯒꯤ ꯀꯦꯃꯦꯔꯥꯃꯦꯟꯗꯣ ꯗꯣꯜ ꯊꯤꯟꯅꯕ ꯆꯩ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯣꯏꯔꯥ ꯍꯟꯗꯛꯃꯨꯛ ꯇꯧꯕꯗꯗꯤ ꯄꯥꯏꯔꯛꯏ ꯄꯥꯔꯊꯥ ꯇꯍꯥ ꯑꯩ ꯒꯦꯠꯇ ꯂꯩ 60 ꯁꯦꯀꯦꯟꯁ ꯃꯇꯝ ꯄꯤꯒꯦ ꯑꯩ ꯊꯤꯕ ꯍꯧꯔꯕꯅꯤ ꯁꯤ ꯍꯥꯏꯗꯅ ꯐꯣꯟꯗꯨ ꯐꯠꯇꯠ ꯀꯛꯈ꯭ꯔꯦ ꯏꯃꯨꯡꯗ ꯂꯩꯕ ꯑꯣꯏꯕꯅ ꯌꯥꯏꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯏ ꯀꯣꯛ ꯆꯪꯉꯛꯀꯦ ꯍꯥꯏꯗꯤꯕ ꯃꯥꯏ ꯃꯔꯩꯁꯤꯗꯤ ꯃꯤꯠꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯋꯥꯗ ꯄꯥꯏꯌꯦꯡꯉꯝꯃꯣ ꯑꯃꯗꯣ ꯒꯦꯠꯇ ꯂꯩ ꯆꯪꯉꯛꯄ ꯏꯀꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯑꯝꯇ ꯀꯧꯁꯤꯜꯂꯨꯒꯦ ꯃꯤꯠꯁꯅꯥ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯥꯞꯇꯣꯞ ꯁꯤꯗ꯭ꯔꯤꯉꯩ ꯏꯆꯦꯒꯤ ꯄꯣꯠꯂꯣꯏ ꯍꯦꯛ ꯊꯣꯛꯄꯒ ꯅꯪꯉꯣꯟꯗ ꯁꯠꯆꯤꯜꯂꯁꯦꯗ ꯂꯩꯔꯦ
watingang nuko adui saruk lengam hoi phamise kei wari sabiru chalo ai chatle ko yaisu hatu thorai manung de mi ayam balai khibana ge to mi khara tai na ge koilei leituna parthabu thirei tanja du da ma gi mamang da gari ama sat khamjilei khonjel du kana no yenglei partha driver sit gi kum tharak laga yaisu rom de lai aduga thong do fat hang doi partha mangak tu haifet in laga kakhalo yaisu ngakna kai cha toino somda maya mang si da pam mahap kat padu pamradi tuna kakhalo ngawra salo ai ngai re yaisu partha bu kiru yenglam laga gari du da kakhatli khambal chawri ni tawi da nungsi bana ngawrabani makok tu gari gi mathakta thingadrana makhutna manasu haifet ka khanbiri yaisuna sitta hek phamkhibaga thongdu thingzilamaga masu driver sitlom da laktuna famleri kai chatoino tumin tongko partha sauri khangbana yaisu du kai shu khumrudre machin du phet pairammaga tumin phamduna lei gari du su thoba horakle somdana kamdori irang phaba angang do Raspberry na phaizong pumyat set pod ubada irang hengat kre awat apa hangba saraga ngak litana changi tombina dada loingam na ha Raspberry na how ne loingam do Raspberry da haife ingi awat apa kem leite ko Raspberry nungshina leidi nangdung masai de ku chen badane waram mani ngak bo tha zawro wadeda mapanda yam thokano namanabi me am phamisida irinjana family ruso nada so adu da tom phamuko famdrade aibu kadai chatoinu nipi singse noidi yengbada mangak se maril chatore machi lengdana phamuko noina machi hek lengak pada number lau to gi ngai leramni Raspberry nok laga moini pinarasu aidi piroi kaisu kai de adudi si hairam laga tombi do ikaina mu chanson kre ani dogi matau du da tara tatlaba matau ani do ngukni yingli loingamna koino zugi do ai hobudai loi fo gyan taude angang na chumna su wari sabadu da bab ongu farira boboina mai mo ongdu akoi marak da pamjabam yawbuga manro loingamna ai amuk oiram dana ba machi mitsna ta na ringai sida nuksi phaije chatna to orani tawise Raspberry do noklaga para buttu eduni boboina amaduna kada yokhrasano sukchang hingchang trisibo loingamna hironi pura chakhrida udro nangdi nupi myam se ubada namito thakat kidana uhoramroi nangdo chopti ai somna na kamdori speed ta thorapa gari do achik palamhang amagi manak ta khamrare nupi du de ingak sungak chei adubo manak ta saurang tawduna family banu padu do onsilai kaigino sidana aise kai thabak leige chelage tawbo ngaurakanu ko lohong hori do icheni la oyumda jase ado yam pamdraga kedo wichen noino ado yumda di thilloi thillaso lohong bolore thinge matang chada na chagat narakanu yumda jase ichi hoi ima hoi na ai uje na hainaramani yumda jase gari se sasa thoro partha khonjel du kantakna kaigino ba du yangai ngamdrido ai se ngawbro ai ba ngawbra ba ji lohong manum sida ai bu kok yawdo bodong na chengidro chila su luhong malore chenge aduna luhong maloi bangairo handa mudi yaisu khangsau sauning lei hoi mai haida gari gi thong to hang ge towi matau du da partha su pakhatna yaisu gi khudang ta phari thado sono chuba nang onjina batalle handa mudi partha do mongon no lei aduga yaisu gi pambum ani do pairaga mangolom da pura onsil halai yaisu gi mamai macha do makhutna tapna nan biri nokmi so sigi sak macha se pinam ti yingi tomune kaigi pakhalino jilu hong mai hawo fangdraga nang nungai roi khangi nang na nungai roi da thabuk pu aina toga tro pangbi handa mukti ai su do taptharai part habu mun yingli na pa ma sunu shini yingli matau du de ikai raduna lukthakri nokphet tawna par thagi thabak mapada khutum na surai mi bo to ma ying ba hona bra ikai sine angawba punsigi han bo oina ba matawni nupa du di punghaw ngawkhre ikai na non thariba nungsibi magi mai thonga do makhutna tapna haigat pi aduga nungsibi mi inga ma ying laga yam phazai
นังสุอันนี้ดงหากมิจาในอมาสุอีกายนนนทะเครอมาสุเลยทกตุนาลำเฮลบทมวยดอกพาสันคิดเรทมวยดาจิงนาบลัยจีไฮบกิมิดยิงนี่นุงสีบนัทมัดลบาอันนี้ดูกิมิดยิงดอกทมวยมารลฟองนักเครตากปนีนุงชีบิไม่ทงดอกมีกรุบใครยิงลำละกะลำเฮลบจิมบาลดอกไม่ทงตำนาตับนานักสิเลอีมาเต้าตุดันปีดอกให้เป็ดปากขลีอดูบนุงชีบมากิมันนิงทงหันละกีขันครามาเลอายิดบลัยจีไฮบกมามิโตจีนุอิสินเครมาเต้าตุนุงชีเนยิงลำละกะมาไรบักตับนาจุปีเรอียายซูมามิโตขังปังเลยมาซาดูปาร์ธาดกิคาราฮันโดอีอีกายบักขังลีมาเลมาไม่ดอกนักกันนบัดเลยทกละกะตุมินนฟังเครนุปาดูสุนกมียิงลำละกะจมนามุฟังเครอันนี้ดูกิอจิกปดลากลีวโฟนดูนัทุกายเรปาร์ธาดูกันนาโนไฮเฟยิงละกะโฟนดูไปแค่ลีลอยงมนะฮีโร่นี่อันนี้โบมาตั้งมาตำยิงก็ทับกตัววันนั้นที่เฟิร์มนี่ก็ปาร์ธาดูละกะสิเดียนมาตั้งจับเลยเจมามตัวสิจริงๆน้อยน่ะเต็มเสียคุยนี่มูดงโตรงนั่นตรงมาเต็มเสียซีไอดูเนี่ยสุดแต่ขจิลิมิจีนึกปีดูอีกใครบ่อยปาร์ธากิปามบอมดักคุตุมนสุรีปาร์ธาสุกละกะปามบอมด้วยเฟตนาลีนายเนี่ยหิงจ่าเบียลอยงามโฟนตะกี้นาเกระฮัดเกระตุบเกระลุงบุษดดีมาฟุ้งฟานบิวยาระก็ดีคิดตั้งทุนในอุบิรักนับโตรเนี่ยซาบีสานโออันนี้บ่ยาเร่นั่งนมารอลมาราศีกังมันเนี่ยทำโมซีไฮระก็โฟนดูปัดกับคดีอดูกันนกมีเตาตัวน่ะการิสตาเตาเครน